Mayambu ahanba maktada Kanglei Leipung Wari channel gi makedagi bisok khoirakpamna tara mokjari ngasisu yamna kiraba subscribers ngna thabirakpa asimga wari ama mayamgi mafamda khudol tamjaraga haiduna puduna laksari wari asili thokjarpa matamda soikiba langkiba kaya yarabasu mayamna nungsibiduna ngakpiyu haiduna hajari aduga amana channel asibu mapung phanba matamda saruk yabibo oina adomadumna like amadi subscribe share to birama haiduna hajari subscribe to matamda adomadumna bell icon du on to biramu mathangi wari thagalapa matamda adomadumgi phone da phangnabagi damakta adudi wari si hongnaba tawjarage matamado manipurda corona asuki matik yamna kalingai matamda asyang bathokiba thokdo ama khakni corona yamna kanba matam oibana aikhoisu yumdagi mapan amata thoknaramdi tawbadabu sadabadi yadabanina babasu thaba inkhang khitangdi tanja menja yenglaga satlami asum tawdana aikhoisu corona gi manung aduda yamna wana lingki paisa paiba imung maksu natrabanina hingnabagidamakta kari karino paisa paida baikhoidi yamna waba matam haibado oikhirami adum tawdana babasu tanja menja khara yenglaga paisa phangba yaba thabaksu khara satlami madugi matungdagi de hauraga laikai yumthangnaba miyosing asu nakui babado thabak suba khara satlibado tanja menja yenghallo hairaga hairapasu kongai amani matam aduda aikhusu adum upai laiti hoi haiduna duma khumlami asum tawdana matam kharagi matungda babasu masado khitang nungaita haiduna aikhuida hairaklami matam aduda aikhusu matam masida nanariba singaduda singnaba hemankhibana imana asumna haikhirami moi baba asumna nang tawrabadi laikai gi minasu yamna ngangnare ado matam kharadi thaba ado sapatoklo asi hairaga babana mu hoine pharese ising asabda kitang puthoraklo khana oksam mutang di tengi asi hairaga ima su sakhumlomda sangkhre aduga babagi damakta ising asaba khara lumkhre madogi matungdagi di aikhoisu numi humnegi matungda aikhoigi imung manung asida lok lehok tawrakpa amasung sakma hok khanglakta basing ado loina tawba horaklami ai khaktani tawdriba laikai gi miyosingsu aikhoina tawnariba mayam aduda loina khangba haibado oiba horaklami yumthangnariba sing adunasu aikhoida phone tawraklaga matam sinaga phatabani nakhoigi imung ado minasu kari no hainai aduna covid-19 test ado amuktangi tawtholga yingso hairaga aikhoida phone tawraga hairaklami madugi matungda aikhoigi imung manungsu kari haigadabano haifam tawpam amata khanglamdi sakmaho amata khanglamdi manamsu amata khanglamdi tawnariba mayam aduda aisu haifam tawpam amata khanglamdi yumthangnariba amasung laikai gi miyosingna sibon ngangnaba mayam ado taba leba ngamlaktabadagi babana imada sumna haikirami as kanade nupi laikai gi miyam singna ngangnariba mayam ado khitang doirabasu singnaba koknaba aikhoisu covid-19 asi test tawnaba tawthoksi maduna khwaidagi pharani phare positive oire phare negative oire phare positive oiraga su ada dum laikhrasi asi haina aikhoi imung manunggi miyosingsu loina yanare adum tawdana aikho imung manung pula punna covid-19 test tawba satkirami adumna test tawbagi result aduda aikhoigi imung manung pula punna naba horaklami ai khaktani na hogdriba baba hoidi positive oirabanina quarantine center da lainaba haihore adubu aidi yumda hannaba makhoina hairaklami masigi matungdagi de aisu yumda hannaba haiduna baba hoina hairaklami tawdabu aidi yumda ithanda leibadu yamna tanba maramna baba da aina mo haikhirami baba ai ithanta yumda hanbado tangadawre ithanta leibasu yamna talli aduna quarantine center asida ai positive oidragasu adum pulapuna leiminarasi adumna haiba matam maduda quarantine center adu senariba miyosing aduna leiba yaroi haiduna haiراklami madugi matungdagi di baba hoinasu yumda khara thuna hallo hairaga hairakhirami aisu upaidi leitabanina yumda tanna ithanta leiba haibadu oikhidawre asum tawdana aina yumda asum tanna lakpa matam maduda aigi wakhalda kok amadi khalaklami as ithanta leibadu tangadorida aikhoigi yumpham asisu leira mapa kitang sokpanina nongju tha matam adu khara di mathi adum phongbani onthokna tangadorida asi haina aisu asum laklami aina lakpa matamdagi hauraga aisu yumda yorabanina aikhoi laikai gi clubna aikhoigi yumthangnaba yum ani ahumsu containment zone haiduna laukthokirami madudagidi aikhoigi yumthangnariba yum ani ahumsu yumdagi mapan amata thokpa yaramdi asumna yamna wana lengadabagi sarukpudi aisu isasi tanbana karinuma tawrakmi adu upaidi leitabanina tangaimak phadana leibadi tarami
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯏꯊꯟꯇ ꯂꯩꯔꯛꯄ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ ꯊꯥꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯤ ꯏꯊꯟꯇ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯪꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯅꯣꯡ ꯃꯪꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯂꯩꯕ ꯍꯩꯅꯗꯕꯅ ꯅꯣꯡ ꯃꯪꯕ ꯍꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯣ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯁꯤ ꯏꯊꯟꯇ ꯂꯩꯕꯗ ꯇꯟꯒꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤꯗꯤ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯤꯗ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯔꯒ ꯄꯨꯂꯞ ꯆꯪꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯃꯒ ꯑꯃꯒ ꯆꯪꯁꯤꯟꯅꯕ ꯌꯥꯗꯕꯅꯤ나 ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯂꯥꯛꯂꯕꯁꯨ ꯏꯊꯟꯇ ꯂꯩꯕ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯤ ꯅꯣꯡ ꯃꯪꯕ ꯍꯧꯔꯛꯄ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯉꯟ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯉꯟꯇꯥꯅ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯑꯀꯤꯕꯗꯤ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯐꯥꯎꯈꯤꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯦ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯈꯜꯂꯕꯁꯨ ꯏꯊꯟꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯥꯔꯒ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯇꯧꯕꯗꯕꯨ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯂꯝꯌꯥꯏ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃꯗꯤ ꯊꯥꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡ ꯑꯁꯤꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯨ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯍꯦꯛ ꯇꯥꯏꯅꯕꯗ ꯂꯩꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯌꯣꯔꯥ ꯍꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯤꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯂꯩꯃꯥꯏꯗꯤ ꯑꯃꯠꯇ ꯅꯤꯛꯄ ꯅꯠꯇꯦ ꯐꯛꯂꯥꯡ ꯈꯛꯇꯃꯛ ꯅꯤꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕꯗꯤ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯐꯥꯎꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯩꯅ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯕꯒꯤ ꯃꯇꯧꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯅ ꯅꯠꯇꯦ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯏꯜꯂꯤꯕ ꯑꯁꯤꯕꯨ ꯅꯣꯡꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯕ ꯃꯇꯝ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯏꯜꯂꯛꯂꯤꯕꯗꯣ ꯑꯩꯅ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯔꯝꯗꯦ ꯈꯨꯝꯂꯛꯇꯕꯒꯤ ꯃꯊꯛ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯧ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯏꯜꯂꯛꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯏꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛ ꯏꯟꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯐꯛꯂꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯜꯂꯛꯈꯤꯔꯝꯗꯦ ꯇꯧꯕꯗꯕꯨ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯅꯣꯡ ꯑꯗꯨꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯤꯉꯩ ꯃꯇꯝꯗ ꯇꯨꯝꯍꯧꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯇꯨꯝꯊꯕ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗꯦ ꯇꯨꯝꯊꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯃꯗ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯈꯣꯡꯖꯤ ꯁꯤꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯟꯅ ꯀꯤꯔꯝꯗꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯍꯥꯟꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯕꯁꯨ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯕꯅꯤ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯐꯩ ꯑꯩ ꯏꯊꯟꯇꯒ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤꯗꯤ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯝ ꯇꯥꯔꯒ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯕꯥꯁꯨ ꯐꯣꯟ ꯇꯧꯔꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯕꯕꯥꯁꯨ ꯇꯥꯡ 10ꯗ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯕꯕꯥꯁꯨ ꯇꯥꯡ 10ꯗ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯕꯕꯥ ꯍꯣꯏꯗꯨ ꯂꯥꯛꯄ ꯇꯥꯡ 10ꯗ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯛꯄꯅ ꯇꯥꯡ 10ꯗ ꯌꯧꯔꯛꯂꯦ ꯇꯥꯡ 10ꯗ ꯌꯧꯔꯛꯂꯕꯅꯤꯅ ꯕꯕꯥꯁꯨ ꯌꯥꯝꯅ ꯐꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯂꯣꯏꯅ faraga thoklaklammi adumna thoklaklabanina ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯂꯥꯎꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯥꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤꯔꯝꯃꯤ ꯕꯕꯥ ꯍꯣꯏꯅ ꯑꯥꯗ ꯂꯩꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯅ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯗ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯒꯣꯏꯁꯤꯜꯂꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯈꯤꯔꯝꯃꯤ ꯐꯛꯂꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯄ ꯑꯗꯨꯒ ꯈꯣꯡꯖꯤ ꯃꯈꯣꯜꯅ ꯆꯤꯡꯕ ꯁꯟ ꯏꯔꯣꯏꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯈꯤ ꯑꯩꯁꯨ ꯍꯩꯅꯗ ꯕꯕꯥ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯇꯥꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯐꯔꯦꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯅꯃꯥꯅ ꯑꯃꯨꯛꯁꯨ ꯐꯅꯕꯅꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯟꯗꯛꯁꯨ ꯇꯧꯔꯅꯤꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯖꯥꯎꯗ ꯇꯤꯚꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ
ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗꯀꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯨꯔꯕ ꯃꯇꯨꯡꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯄꯅꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯊꯣꯛꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯤꯂꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯐꯤꯡꯅ ꯂꯥꯎꯔꯛꯄꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯗꯣ ꯆꯥꯛꯈꯨꯝꯒꯤ ꯂꯝꯌꯥꯏ ꯑꯗꯨꯗ ꯃꯁꯥꯗ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅ ꯏꯃꯥꯗꯣ ꯆꯤꯡꯈꯠꯄꯤꯔꯦ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, "ꯑꯩꯁꯨ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯅꯤ, ꯑꯗꯨꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯅ ꯋꯥꯄꯜ ꯑꯗꯣꯝꯗ ꯐꯠꯇꯕ ꯍꯩꯗꯣꯛꯐꯝ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯠꯂꯒ ꯑꯩꯅ ꯋꯥꯄꯜ ꯂꯩꯕ ꯑꯗꯣꯝꯗ ꯐꯠꯇꯕ ꯑꯗꯨ ꯍꯩꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯃꯩꯁꯨ ꯃꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯆꯠꯂꯤꯕ ꯃꯃꯥꯡ ꯑꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯍꯪꯒꯠꯂꯒ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯂꯤ꯫ ꯃꯥꯡꯗ ꯆꯠꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝ ꯆꯞ ꯆꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯃꯤꯠ ꯃꯅꯥ ꯑꯗꯨꯁꯨ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯎꯕ ꯃꯇꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯋꯥꯄꯜ ꯑꯁꯣꯝꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯆꯥꯛꯁꯪꯗ ꯌꯧꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯁꯤꯟꯖꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯍꯥꯏꯐꯦꯠꯇꯤ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯩ ꯀꯥꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯋꯥꯄꯜꯂꯣꯝꯗ ꯄꯥꯏꯁꯤꯟꯈꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯑꯩ ꯏꯊꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯏꯁꯥꯁꯦ ꯀꯤꯔꯝꯗꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯤꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯒꯤ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯏꯃꯥꯅ ꯀꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯛꯅꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯝꯊꯕꯗꯤ ꯀꯌꯥ ꯍꯦꯟꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯄꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯋꯥꯕꯒꯤ ꯃꯇꯧ ꯑꯃꯒꯨꯝꯅ ꯋꯥꯄꯜ ꯑꯗꯨ ꯌꯥꯟꯊꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯋꯥꯄꯜ ꯑꯗꯨꯁꯨ ꯗꯨꯝ ꯗꯨꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯨꯔꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤꯕꯅ ꯋꯥꯄꯜ ꯑꯗꯨ ꯃꯤꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯅꯤꯅ ꯋꯥꯄꯜ ꯑꯗꯨ ꯇꯨꯔꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯁꯥꯅ ꯏꯊꯟꯇ ꯑꯃꯨꯛꯁꯨ ꯈꯟꯖꯔꯝꯃꯤ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯋꯥꯄꯜ ꯑꯁꯤ ꯌꯥꯟꯊꯠꯄ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯗ꯫ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯕꯨ? ꯉꯁꯥꯏꯃꯛꯇꯁꯨ ꯏꯃꯥꯅ ꯋꯥꯄꯜ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯣꯡꯁꯤꯟꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤꯅ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥꯄꯜ ꯌꯥꯟꯕꯒꯤ ꯃꯈꯣꯜꯗꯨꯃꯗꯤ ꯑꯗꯨꯃꯛ ꯇꯥꯔꯒ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥꯗꯣ ꯃꯁꯥ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯁꯥꯒꯠꯄꯗꯨꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯔꯒ ꯄꯤꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯁꯥꯁꯤꯗꯤ ꯏꯐꯠ ꯐꯠꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯅ ꯃꯁꯥꯗꯣ ꯐꯒꯠꯄ ꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯀꯥꯗꯣ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯦ ꯌꯥꯏꯃ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯀꯀꯥꯅ, "ꯑꯁ ꯇꯥꯆꯧ, ꯑꯩꯗꯤ ꯉꯁꯤ ꯏꯁꯥꯁꯦ ꯁꯤꯒꯗꯧꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯅꯨꯃꯤꯠꯁꯨ ꯇꯥꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯅꯈꯤꯔꯝꯗꯦ, ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯃꯛ꯫ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯗ ꯌꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯦ꯫ ꯑꯩꯅ ꯌꯥꯡꯅ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯌꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯁꯕꯥꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯆꯦ ꯊꯣꯏꯕꯤꯗꯨꯗ ꯑꯩꯅ ꯏꯆꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯇꯞꯅ ꯆꯠꯂꯝꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯗꯨꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯑꯩꯅ ꯀꯧꯔꯨꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯆꯠꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯆꯤꯡꯅꯕ ꯈꯔ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯁꯨ ꯐꯅ ꯁꯥꯡꯅꯗꯤ ꯆꯪꯉꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯁꯨꯛꯄꯅꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ꯫
ꯏꯆꯦ ꯊꯣꯏꯕꯤꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯁꯛ ꯃꯁꯥ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯂꯝꯗꯦ ꯃꯃꯥꯏ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯗ ꯂꯩꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯇꯁꯧ ꯑꯩ ꯏꯁꯥꯗ ꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ ꯏꯇꯩꯃꯁꯨ ꯃꯁꯥꯗꯨ ꯏꯐꯠ ꯐꯠꯇꯕꯗꯨꯗ ꯃꯥꯏꯕꯔ ꯀꯔꯤꯅꯣ ꯑꯃꯗꯤ ꯌꯦꯡꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯥꯏꯕ ꯑꯃ ꯌꯦꯡꯕꯅ ꯐꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯅꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯚꯤꯗꯀꯤ ꯃꯇꯝ ꯑꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯕꯁꯨ ꯃꯥꯏꯕ ꯑꯃꯗꯤ ꯀꯧꯔꯒ ꯌꯦꯡꯍꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥꯁꯨ ꯈꯔ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯝꯃꯤ ꯐꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯃꯤ ꯀꯀꯥꯁꯨ ꯃꯁꯥꯗ ꯂꯥꯏꯇꯤꯟ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯦꯝꯂꯒ ꯁꯤꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔ ꯃꯄꯥ ꯈꯔ ꯁꯣꯛꯄꯅꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝ ꯑꯗꯨꯗꯤ ꯈꯔꯗꯤ ꯃꯊꯤ ꯐꯣꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯔꯥ ꯊꯣꯛꯅ ꯑꯗꯨꯃꯛ ꯈꯟꯅꯕꯗꯤ ꯂꯦꯞꯇꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ